ꯊꯣꯔꯛꯂꯒ ꯊꯣꯏꯕꯤꯅ ꯗꯥꯈꯥꯕ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯅꯣꯏ ꯅꯨꯄꯤꯅ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯀꯦ ꯂꯩꯇꯅ ꯅꯨꯄꯥ ꯅꯍꯥꯒ ꯆꯠꯃꯤꯟꯅꯗꯅ ꯂꯩꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯝꯐꯥꯜ ꯃꯆꯥ ꯂꯥꯛꯑꯒ ꯅꯣꯏ ꯆꯠꯃꯤꯟꯅꯔꯤꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯈꯥꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯣꯌꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯋꯥꯗꯤ ꯉꯥꯡꯗ ꯈꯥꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯅꯨ ꯂꯣꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯃꯨꯛ ꯈꯥꯕꯗ ꯍꯥꯏꯔꯛꯏ ꯈꯥꯕ ꯀꯩꯅꯣ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯒꯨꯟꯗꯥ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯌꯥꯎꯅꯤꯡꯉ ꯌꯥꯎꯅꯤ ꯌꯥꯎꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ ꯁꯤꯗ ꯅꯪꯒꯤ ꯀꯩ ꯅꯊꯧꯅꯣ ꯈꯥꯕ ꯈꯣꯟꯐꯝ ꯑꯃ ꯊꯥꯡꯖꯜꯂꯛꯂꯒ ꯆꯅꯨ ꯅꯪ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯛꯅꯒꯦ ꯈꯟꯕꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯈꯥꯕ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯇꯥꯒꯦꯅ ꯇꯥꯎꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯐꯥꯎꯔꯤꯁꯦ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯨꯅ ꯆꯠꯂꯧꯔꯣ ꯂꯩꯀꯥꯏ ꯃꯁꯤꯅꯤ ꯈꯨꯠ ꯊꯥꯅꯤꯡꯗꯦ खाब चिंगलेन लोयादा ममित खाने येंगलमलगा चटखी लोयाना खाब चटखीबो माइकेदे येंगनी येंगना हाइरई बाय हौजिकी नुपादो कनानो याम सावो मालिने बाय अखोय लेकाइगे अंगांग सिंगनिदा कांदे nga लेरि निमिता सलानी चनव तौसे मखोय ओमसु होय हाइना मोइरांगी सेंद्रा तमना लाकमिनरेमी चनु लंबीगी मताइदे योलिबा हाइक्रक तो उबदा मफमदुदा चंगसिलगा लैगी तौरमी चिंगलेन सु थोइबिसु ngatek nganau khra yinglami लोया चनु ना हेक्रक योनफमदा चंगसिनखिबदुदा लोया सुनोक मी तौदुना चनु की मनाक तमना खोंफम अदो मोंग हादना थांगलक्तुना लाई चनु हेक्रक तो हावब्रा हाइना अमा अनि चारामी हाविने सिदे इने लुपा यांखैगी लेगे चनु थोइबी कदोमदा लेगे हाइना ओंथोरकपदा मागी तुंगमक्तदा लोया लेपतुना लेरमबदा चनु लोया लेरमबदुदा इकाइबोय पाखतपोय ममित अदुसु कुफेट काफेट येंगलगा लेरमी लोया नोकमी तौदुना चनुगी मनाकता तपना तपना चंगसिलक्लगा मखुत अदुना चनुगी माइदा पाइरक्के तौवी चनु लोयागी मोंगदुदा हाइनदा अदुना लोयाबु खंगिन इंथुरमी लोया सोरोकी नुंगमरक्तुदा तुरमी अदुगा तपना तपना हगोलक्लगा अमु चनुगी मनाक तमना चंगलेई चनुना अमु लोयादा हाइरक्लमी नंगी से आई नुपीने उसितबगी वारा नुपीनी काइने अइंगोंदगी उसितब यारोय हे नुपी अंगांगदा मखुतका सांगे तौरदना लोया हंदक्ति सकफम खरा ओलगा चनु तमना चंगलक्लगा चनुगी माइदा पाइरक्तुना चनुगी चिंबा मयादा पक्लिबा अमुबदो तैथोकपिदुना हाइरई नंगी चिंबा मयादा पक्लिबा अमुबसे पएन हाइगे तौबनी चनु मखुतुना अमु चिंबा मयादा पक्लिबा अमुबदो तैथोकना लोयादा येंगी अदुगा ngasai माना चाकिबा हाइक्रक्तो निंगसिंगलई अदुगा हाइरई ओ लाइक हाइक्रक चाबैनी आइदी नंगना बेट के टाइप चंगसलक्पदुदा कई कई तौरबै निंगुरे आइदी अदुइनी साउरुनुको लोया मचिन चिंगलप्तौना नोकलदुना हाइरई अहिबो अदुगुम्बा मी मानब्रने आइदी अदुम्बा नुपादो नती अदो नंग हाइक्रक चाबा याम पाम्ब्रा पामी चनु मागी यांखैगी लेरक हाइक्रक तो लौथोरक्लगा लोयादा हावब्रा येंगो हाइना पी लोयादी हाइक्रक तो माने पोपदगी चारक्तबना कमाइना चादोइनो खंगदबना हाइक्रक की मची पानबदो थुदेक्लगा पुलप चासिनगे तौई चनु लोयागी मोंगदुदा खंगौदना नोकथोरई अपंगसिदि हाइक्रक पदुमाइन चारोये चनु अमा पुथोरक्लगा लोयादा सुमाइन चादोइनि हाइना ताकपी लोया सु इकाय खांगबै कैबै नोकतुना ओ आइदि दुमाइन चानैदि खंगदबा हावब्रा हावे आइदि नानगे खंगदे तांजादुदा चिंगलेन थोइबी सपोर्ट जै लेबा लोइदुना मखोइगी मनाकदा चंगलेई थोइबीना चनुदा नोफे तौसलक्तुना दालोया होय अखोइदि काई तान चटख्रबनो खलुरे चनुना नमिता सलापनिना चनबा तौरसिरा होय चलसे हाइदुना मयुम तन्ना हलक्लमी असुम लापना चनुदी मयुम यौखिदुना चंगहौरे अयुकी पुंग मापन तारमी चिंगलेन लोया सुमांगदा फमदुना चा थई इमुंगदगी थोइबीना दालोया नंगी फोन लाए चिंगलेना लाउदसु फोन नो मपानदा पुथोरओ थोइबी फोन पुथोरा पिरमी लोया दु कनानो हानि यिंगी हेलेना ओइरमी लोयागी हैनदबा मोंगदा चिंगलेन सु खंगमी हेलेना रो माना तदि कना ओइनी हाइदुना रिसीव तौवी हेलो हेलेना केदोरे कईगिनो नंगना चिंगलेन होइदा नुमित मंगानी लेकनि हाइसे आइदि ngarang हलक्तोय मालगा ngasido ekhoi ani koiba chaluse haige tawni aduga nangdi halaroi hairakpa mamana
ꯑꯗꯣ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯑꯩꯒ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯂꯣꯌꯥ ꯍꯦꯂꯦꯅ ꯍꯥꯏꯔꯤꯗꯣ ꯋꯥ ꯂꯩꯊꯣꯛꯅꯕ ꯇꯧꯔꯛꯏ ꯑꯩꯗꯣ ꯉꯁꯤ ꯆꯥꯛ ꯇꯣꯛꯑꯒ ꯆꯤꯡꯂꯦꯟꯒ ꯃꯣꯏ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒ ꯊꯥꯡꯒꯄꯥꯠꯇ ꯆꯠꯁꯦꯅ ꯍꯥꯏꯕꯅꯦ ꯉꯁꯤꯗꯤ ꯌꯥꯗꯣꯏ ꯃꯥꯟꯗꯦ ꯑꯣ ꯑꯩꯁꯨ ꯊꯥꯡꯒꯄꯥꯠꯇ ꯆꯠꯅꯤꯡꯉꯦ ꯑꯩ ꯌꯥꯔꯗꯤ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯂꯣꯌꯥ ꯍꯦꯂꯦꯅꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯈꯪꯉꯤ ꯃꯍꯥꯛ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯆꯤꯡꯂꯦꯟꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯅꯪ ꯂꯧꯕ ꯂꯥꯛꯄ ꯍꯥꯏꯁꯦ ꯐꯔꯛ ꯇꯥꯗꯣꯏ ꯃꯥꯜꯂꯤꯅꯦ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯤ ꯑꯃ ꯊꯤꯜꯍꯜꯂꯛꯑꯒꯦ ꯅꯣꯏ ꯆꯠꯇꯣꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯂꯣꯌꯥ ꯐꯣꯟ ꯊꯝꯃꯤ ꯆꯤꯡꯂꯦꯟ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯊꯝꯂꯒ ꯂꯣꯌꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯦꯛꯂꯥꯎꯕꯤꯅꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯕꯨ ꯍꯥꯏꯔꯛꯎꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯊꯥꯡꯒꯄꯥꯠ ꯆꯠꯁꯦ ꯍꯥꯏꯅꯩꯗꯅ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕ ꯌꯥꯎꯖꯁꯨꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯅ ꯇꯧꯖꯔꯤꯗꯨꯕꯨ ꯍꯣꯔꯦꯟ ꯆꯅꯨ ꯍꯣꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯂꯣꯌꯥ ꯆꯤꯡꯂꯦꯟꯗ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯌꯦꯡꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯂꯣꯌꯥꯅ ꯁꯥꯎꯔꯒ ꯆꯪꯈꯤꯕꯗꯨꯗ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯁꯥꯎꯒꯟꯕꯁꯤꯅ ꯃꯥꯅ ꯍꯦꯂꯦꯅꯥ ꯄꯟꯕ ꯈꯨꯗꯤꯡꯒꯤ ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯒ ꯂꯩꯔꯦ ꯑꯃꯅ ꯀꯥꯛꯐꯩꯗꯨꯅ ꯅꯞꯆꯅꯤꯡꯕꯒ ꯌꯥꯝꯅꯕꯨ ꯆꯥꯅꯔꯤ ꯁꯣꯝꯗꯅ ꯆꯅꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯀꯗꯥꯏꯗꯒꯤꯅꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯁꯥ ꯃꯊꯣꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯉꯔꯥꯡꯒꯤ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤꯗ ꯅꯠꯇꯦꯅꯤ ꯃꯥꯗꯤ ꯃꯄꯨꯟꯁꯤꯒꯤ ꯍꯩꯀ꯭ꯔꯛꯀꯗꯣ ꯆꯥꯖꯔꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯍꯩꯇꯕ ꯖꯥꯠꯂꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯨꯔꯥꯜꯂꯒ ꯌꯦꯡꯕꯝ ꯌꯥꯎꯔꯤꯕ ꯊꯣꯏꯕꯤꯗꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯍꯨꯔꯥꯜꯂ ꯌꯦꯡꯂ ꯅꯣꯛꯑꯦꯕ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯗꯅꯅꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯆꯥꯔꯦ ꯆꯥꯅ ꯆꯠꯂꯦ ꯆꯠꯅ ꯃꯥꯒꯤ ꯁꯛꯇꯝꯗꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯪꯗꯒꯁꯨ ꯇꯣꯏꯅ ꯎꯔꯛꯏ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯪꯗ ꯂꯥꯛꯄꯁꯦ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯈꯟꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯅꯕꯗꯥꯏꯅꯦ ꯑꯩꯒꯤꯁꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯅꯤ ꯑꯩꯗꯤꯕ ꯃꯣꯟꯗ꯭ꯔꯪꯉꯝꯗ ꯇꯥꯎꯔ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯏꯕꯣꯆꯧꯅ ꯆꯅꯨ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯆꯥꯛꯀꯁꯦ ꯈꯪꯂꯥꯝ ꯂꯥꯝꯃꯛꯏꯗ ꯃꯥꯃꯥ ꯂꯣꯏꯔꯦ ꯊꯤꯔꯛꯑꯒꯦ ꯊꯕꯛ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯅꯪꯁꯨ ꯊꯣꯏꯕꯤ ꯍꯣꯏꯒ ꯊꯥꯡꯒꯄꯥꯠꯇ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯆꯠꯇꯣꯏꯅꯤ ꯊꯣꯡꯒꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯨꯀꯣ ꯆꯅꯨ ꯃꯥꯃꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯤꯒꯤ ꯃꯤꯅꯣꯡ ꯆꯪꯒꯗꯧꯔꯤꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯄꯥ ꯅꯍꯥꯒ ꯆꯦꯛꯁꯤꯟꯅ ꯆꯠꯃꯤꯟꯅꯕꯗ ꯂꯣꯏꯅꯒꯗꯕꯅꯤꯀꯣ ꯃꯥꯃꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯒꯤ ꯐꯅꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯆꯦ ꯃꯆꯟ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯅꯗ꯭ꯔꯕ ꯃꯇꯝꯅꯤ ꯍꯣꯏ ꯃꯥꯃꯥ ꯑꯁꯨꯝꯅ ꯆꯅꯨ ꯆꯥꯛ ꯇꯣꯛꯂꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯊꯣꯏꯕꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯌꯥꯁꯨ ꯂꯣꯏꯔꯒ ꯆꯤꯡꯂꯦꯟꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯆꯤꯡꯂꯦꯟꯅ ꯆꯅꯨ ꯑꯩꯈꯣꯏꯒꯤ ꯁꯛ ꯐꯖꯕꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯝꯇꯪ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤꯁꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯔꯛꯏ ꯍꯣ ꯊꯣꯛꯆꯔꯛꯑꯦ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯔꯕ ꯃꯤꯁ ꯊꯣꯛꯇꯣꯔꯤꯔꯕ꯭ꯔꯥ ꯄꯨꯡꯁꯦ ꯊꯦꯡꯉꯤꯃꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡꯗ ꯇꯣꯡꯉꯤ ꯑꯗꯨꯒ ꯆꯤꯡꯂꯦꯟꯅ ꯊꯧꯏ ꯅꯥꯀꯟꯗꯅ ꯂꯣꯌꯥꯅ ꯇꯣꯡꯉꯤ ꯆꯤꯡꯂꯦꯟ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯍꯦꯜꯂꯣ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯃꯐꯝꯗꯨ ꯌꯧꯔꯦ ꯍꯣꯏ ꯍꯣꯏ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯐꯣꯟ ꯀꯛꯏ ꯆꯤꯡꯂꯦꯟꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯍꯥꯏꯔꯛꯏ ꯑꯃꯗꯣ ꯌꯧꯔꯛꯑꯦ ꯍꯥꯏꯔꯣ ꯊꯣꯏꯕꯤꯅ ꯀꯅꯥꯅꯣ ꯗꯥ ꯂꯣꯌꯥ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯏꯃꯥꯟꯅꯕꯤꯅꯤ ꯃꯥꯁꯨ ꯊꯥꯡꯒꯗ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯏꯕ ꯆꯤꯡꯂꯦꯟꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯔꯗꯅ ꯑꯍꯟ ꯋꯥꯅꯦꯁꯨ ꯈꯪꯗ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯑꯩꯅ ꯐꯣꯠꯆꯤꯟꯕꯤꯔꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕꯗꯣ ꯃꯁꯛꯁꯤꯒ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯊꯥꯡꯒꯗꯣ ꯌꯧꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯟ ꯂꯣꯌꯥꯁꯨ ꯎꯔꯦ ꯃꯐꯝꯗꯨꯗ ꯕꯣꯂꯦꯔꯣ ꯑꯃꯨꯕ ꯑꯃ ꯈꯥꯝꯂꯤꯕꯗꯣ ꯂꯣꯌꯥ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯀꯨꯝꯊꯔꯛꯏ ꯊꯣꯏꯕꯤꯁꯨ ꯆꯅꯨꯁꯨ ꯍꯦꯂꯦꯅꯥ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯍꯩ ꯃꯍꯤ ꯑꯃ ꯊꯛꯂꯝꯃꯤ ꯍꯦꯂꯦꯅꯥ ꯂꯣꯌꯥ ꯍꯣꯏ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯂꯣꯌꯥ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯦꯡꯉꯤꯅ ꯃꯣꯏꯅꯤꯗꯤ ꯀꯅꯥꯅꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯅꯪꯁꯦ ꯅꯍꯥꯟ ꯕꯖꯥꯔꯗ ꯊꯦꯡꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯣꯏ ꯑꯣꯏꯔꯦ ꯍꯦꯂꯦꯅꯥ ꯆꯅꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯂꯝꯕꯤ ꯆꯠꯄ ꯍꯩꯇꯕꯤꯗꯣ ꯆꯤꯡꯂꯦꯟꯅ ꯅꯣꯏꯗꯤ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯣꯌꯥꯅ ꯃꯔꯛ ꯊꯠꯂꯒ ꯑꯗꯨꯗꯤ ꯇꯤꯀꯦꯠ ꯀꯛꯎꯁꯤꯔꯥ
Hoi Helena noi hum lak minaroko hoi Jinglen loyaga punna chat minarami Helena su chatna wari tawnarami noi di da loya sa kamai khangino thoibina khoi ta mai mama na bane oh loya sa agi boyfriend ni thoibi chanu ti Helena gi waduda mamit ani du lak thorak tu na yingi thoibina tumina chanu da masaksiga masak phasaba nupa oibasida mai nupa ni kai hari Helena na ado noi khoi ni gi luhong bala ugo thoibina lak doini chanu di Helena gi wahai da khoido thit pa hai badu oire ma na ngangli badu taning da bana loirabani makoi hum sumari sana lak bana loya humana yauraduna motor bo tong na ba tawrami jinglena noi nupi hana ka khalo la Helena hana ka khali thoibisu chanu so loya jinglen su ka khatuna fami Helena loya ga phaminna ningduna nupa ani gi manak ta changsilaktuna loya gi nakan da phammi aduga magi phone puthorak laga loya ga makhoi ani photo kap se haiduna naksilai Helena gi matau udo haina da ba da jinglen chanu hoide yingi loya adubu haina da photo do kaplammi Helena gi hansen mama to obada thoibi chanu yingnaraga mamit ani do lauthok tu na yingne chanu na moi imphal gi nupi singse sumai loi do zalo nupa da gi naksindana machin ga se tum thokdana photo ga kapadana ngasine masini pi se singli ek tharamba loya chanu da yingle chanu loya na nok phe taw na yinglak pada machin do suktok laga mamai do na kan do onthoki motor bodu sum thorak pana mafam du yawi Helena loya gi makhutta ko laga chatminne tungda jinglen thoibi chanu lai thoibina tamo asigi nupi se am haina de masak siga numit yung bihek maladana da loya se mana pa mamale mane am nungshi zabane loya na di yada bane chanu loya na yada bane haibada harang na nok phe tawzai ado noi maga mana ba yade ko phaukhra nupi ni Helena na tung on thorak laga jinglen lao nga yam yole loya nga do kesi mari manga dairami aduga hekra yoli bado tonga na ani le Helena loya na hekrak ani laisalak padu da hangle kaino haikak sibuka kai da hauge nang naga ani ga laisili sibo nang na khangoi sigi mahausidi ngarang aina chanu da hekrak chaba adugi singge tawbani da amana magi pipirage amana jinglen hoigine nang di sigum base chaninga moina leidabani nang bu chaning brane Helena mamit ani do chanu da pet sauni laga machin do paithui chaning de simbu bukana chanayege loya hekrak to chanu da pi aduga nga du su kezi ani chanu da pi nga pirak padu de ikaira duna yarani nga di lausilo noi ma moi gi chana ba khara ma tawra su khara ma niyaira su Helena di loya chanu gi matauda mathamoi chak pai do oire thoibina chanu lausilo he minung sidana pizarini chanu thoibina haibaduda nga da lausili nushidana pizarini haiba wahaiduda amuke ne Helena do thamoida machin tumlaba likli amana thinbagum tawre loyana Helena da hairi nangdi karim leidrabo lao kai legege camera da su yarani nungai de ima wagi lege loya Helena gi ro ke si ahumu ki leibirami chanu loya ngasigi matawduda angak pa haibadu oikre makhoi singdu po lainaba loiduna amu hanarai Helena halakpa matamduda chanu bu yiknaba amagum mamit adu khani yingi asum thengjelakpana Helena so hankirami jinglen hoi so halaknami chanu tapna loya da ying laga hairai ngasigi paisa do kaya piso haibano loya na adu de aina su nushidana pibani selge pirakanu ko ado thabak su tawdi hai kaida ki paisa loya handak di chanu gi wadu da khawdak chana duna aido imanaba hoida chatkani haibaduda selkhyam pirakpa adugi asumna makhoi su mayum yaukiba khangaude somda Helena mayum hek yaubaga nga du kitchen lomda thuna thamlamlaga magi ka da byamna phingna changki memjobi na macha ge asawbagi matau uraduna changlei Helena magi phamungna phamlaga ngasai magi mitmang makta da tawkiba singdo ningsing dana propok chai loya kana gisinate ma de khak tagini ai ki pham dagi loya bu kanam tagi oi be yar
ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅꯝꯇ ꯊꯥꯔꯣꯏ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ ꯂꯣꯌꯥ ꯊꯥꯡꯒꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔ ꯆꯠꯂꯨꯔꯒ ꯅꯪꯅ ꯅꯃꯥꯏꯅ ꯃꯤꯠꯀ ꯉꯛꯁꯪ ꯉꯥꯡꯕ ꯃꯈꯩ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯋꯥꯕꯒꯤꯅꯤ ꯏꯃꯥ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯣꯏꯅꯦ ꯄꯣꯊꯥꯔꯣ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯀꯣꯐꯤ ꯁꯦꯝꯕꯤꯔꯛꯎꯔꯣ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯀꯩꯝ ꯊꯛꯅꯤꯡꯗꯦ ꯊꯨꯅ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯝꯇ ꯁꯣꯝꯗꯅ ꯆꯅꯨ ꯉꯥ ꯁꯦꯝꯅ ꯁꯦꯝꯅ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯃꯪꯉꯤ ꯉꯥꯒ ꯂꯩꯔꯒ ꯄꯤꯔꯛꯇꯅ ꯅꯨꯄꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯄꯥꯏꯕꯒ ꯁꯥꯗꯅ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯕꯅꯤ ꯃꯁꯛꯅꯤ ꯀꯥꯏꯅ ꯏꯀꯥ ꯍꯦꯛꯀꯥꯗꯅ ꯀꯩꯒꯤꯅꯣ ꯃꯣꯏ ꯉꯁꯥꯏ ꯑꯅꯤ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯕ ꯑꯩꯒꯤꯁꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯗꯤꯕ ꯈꯪꯗꯦ ꯍꯟꯗꯛ ꯏꯁꯥꯁꯦ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏ ꯉꯥꯗꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2 ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯂꯣꯌꯥ ꯆꯠꯅꯕ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯜꯂꯤ ꯆꯅꯨꯁꯨ ꯂꯥꯛꯏ ꯆꯤꯡꯂꯦꯟꯗꯤ ꯃꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯆꯅꯨ ꯂꯥꯛꯄ ꯎꯔꯗꯨꯅ ꯅꯪꯗꯤ ꯉꯁꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯕꯣ ꯏꯃꯥ ꯍꯣꯏꯗꯤ ꯎꯗꯦꯅ ꯏꯃꯥꯒ ꯇꯥꯃꯨꯒꯗꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯌꯨꯝꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯌꯥꯜꯂ ꯊꯣꯔꯛꯏ ꯆꯅꯨ ꯎꯕꯗ ꯂꯣꯌꯥꯅ ꯆꯅꯨ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯁꯪꯕꯤꯕ ꯂꯥꯛꯏꯔꯣ ꯑꯩꯁꯤꯕꯨ ꯊꯤꯟꯗꯣꯛꯄꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯥ ꯊꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣꯍꯦ ꯆꯅꯨ ꯍꯥꯏꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯊꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯊꯣꯛꯑꯁꯤꯔꯣ ꯑꯗꯨꯗꯤ ꯆꯅꯨ ꯅꯪ ꯗꯥ ꯂꯣꯌꯥꯒ ꯊꯣꯛꯃꯤꯟꯅꯔꯝꯃꯨ ꯑꯩ ꯀꯩꯅꯣꯝꯇ ꯂꯧꯔꯛꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯇꯞꯅ ꯊꯣꯛꯄ ꯍꯧꯏ ꯂꯣꯌꯥꯅ ꯒꯥꯔꯤ ꯃꯇꯦꯛ ꯑꯃ ꯊꯧꯗꯣꯛꯀꯦ ꯍꯥꯏꯅ ꯊꯧꯗꯣꯛꯏ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ ꯂꯣꯌꯥꯅ ꯑꯃꯨꯛ ꯆꯅꯨ ꯅꯣꯏꯗꯤ ꯅꯆꯤꯟꯅꯥꯎ ꯀꯌꯥ ꯁꯨꯒꯦ 2ꯅꯦ ꯏꯅꯥꯎꯄꯤ ꯑꯃꯒ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯀꯩ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯩꯗꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯂꯣꯌꯥ ꯃꯥꯅ ꯈꯪꯗꯗꯅ ꯍꯪꯂꯨꯕꯗꯨꯗ ꯃꯤꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯍꯟꯗꯕ꯭ꯔꯥ ꯍꯥꯏꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯁꯣꯔꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯈꯪꯗꯗꯅ ꯍꯪꯕꯕꯨ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯗꯣ ꯆꯅꯨ ꯅꯪꯗꯤ ꯁꯥꯎꯅꯨ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯆꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯔꯤꯕ ꯂꯣꯌꯥꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯦꯡꯕꯅꯦ ꯆꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯏ ꯂꯣꯌꯥ ꯆꯅꯨꯗ ꯇꯞꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯃꯊꯪ ꯂꯥꯛꯄꯗ ꯄꯤꯕꯤꯔꯛꯎꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤ ꯃꯈꯨꯠꯇ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯂꯣꯌꯥꯗ ꯄꯤ ꯀꯩꯅꯣꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯅꯤ ꯗꯥ ꯂꯣꯌꯥ ꯍꯣꯏꯒꯤ ꯏꯃꯥꯗꯣ ꯄꯥꯟ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤꯁꯨ ꯂꯩꯔꯛꯄ ꯌꯥꯝꯈ꯭ꯔꯦꯗ ꯊꯣꯏꯕꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯆꯅꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯥꯏꯔꯒ ꯂꯣꯌꯥ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯤ ꯊꯣꯏꯕꯤ ꯆꯅꯨꯅ ꯂꯣꯌꯥ ꯆꯠꯈꯤꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯌꯥꯔꯦꯗ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯋꯥꯈꯜ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤꯗ ꯍꯥꯏꯗꯤ ꯌꯦꯅꯤꯡꯊꯥꯒꯤ ꯕꯁꯟꯇ ꯀꯥꯏꯗꯣ ꯂꯥꯛꯄ ꯃꯥꯜꯂꯦꯕ ꯀꯔꯤꯕ ꯀꯥꯏꯗꯦ ꯕꯁꯟꯇꯅꯣ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯉꯒ ꯈꯪꯖꯔꯦ ꯑꯩꯅ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯣ ꯂꯣꯟꯅ ꯐꯣꯟ ꯅꯝꯕꯔꯒ ꯄꯤꯅꯩꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯖꯍꯧꯕꯗꯣ ꯃꯤ ꯑꯗꯨꯗꯤ ꯆꯨꯝꯅ ꯄꯤꯔꯝꯃꯒ ꯆꯨꯝꯅ ꯄꯤꯅꯤ ꯂꯣꯏ ꯈꯪꯖꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩ ꯍꯥꯏꯕꯤꯈ꯭ꯔꯒꯦꯀꯣ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯣꯡꯃꯇ ꯌꯦꯅꯤꯡꯊꯥ ꯂꯥꯛꯆꯗ꯭ꯔꯤꯕꯤ ꯀꯅꯥꯒꯤꯁꯨ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯗ꯭ꯔꯤꯕꯤ ꯏꯇꯥꯁꯦ ꯉꯁꯤꯗꯤ ꯗꯥ ꯂꯣꯌꯥ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦꯅ ꯇꯝꯃꯒꯦꯀꯣ ꯊꯣꯏꯕꯤ ꯅꯪꯁꯤꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯣꯌꯥꯁꯨ ꯃꯌꯨꯝꯗ ꯌꯧꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯆꯅꯨ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯣꯌꯥꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯏ ꯔꯤꯡ 2-3 ꯆꯠꯄꯒ ꯐꯣꯟꯗꯨ ꯀꯛꯏ ꯆꯅꯨ ꯂꯣꯌꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯆꯪꯂꯛꯇꯨꯅ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕꯗꯨꯗ ꯂꯣꯌꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯜꯗꯨꯗ ꯇꯧꯁꯤꯜꯂꯤ ꯂꯣꯌꯥꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯗ ꯃꯁꯥꯗꯣ ꯏꯇꯛ ꯊꯛꯀꯠꯅ ꯏꯄꯥ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯆꯅꯨ ꯃꯆꯤꯟꯗꯨ ꯏꯐꯥ ꯐꯥꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯜꯂꯣ ꯀꯩꯅꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯤ ꯑꯩꯕꯣ ꯄꯥꯈꯠꯇꯦꯗ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ
ꯍꯥꯏꯁꯦ ꯌꯥꯔꯗꯣꯏꯔꯣ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯀꯩꯒꯤ ꯑꯩꯗꯤ ꯆꯨꯝꯅ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯆꯠꯄ꯭ꯔꯅ ꯌꯦꯡꯕꯅꯤ ꯍꯧꯖꯤꯛ ꯄꯥꯏꯗꯅ ꯄꯤꯔꯤꯕ ꯅꯝꯕꯔꯗꯣ ꯆꯠꯄ꯭ꯔꯅ ꯌꯦꯡꯅꯤꯡꯉꯤꯕ ꯆꯠꯂꯕꯅꯤꯅ ꯊꯝꯃꯒꯦꯀꯣ ꯉꯥꯏꯈꯨꯑꯣ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯁꯨ ꯆꯥꯛ ꯆꯥꯔꯕꯗꯤ ꯍꯪꯕ ꯌꯥꯏꯗꯅ ꯌꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯨꯗꯤ ꯍꯪꯉꯕꯅꯤꯅ ꯊꯝꯃꯒꯦ ꯄꯥꯎꯈꯨꯝꯁꯨ ꯄꯤꯌꯨ ꯌꯥꯗꯕꯅꯤꯅ ꯀꯩꯕꯨ ꯇꯧꯔꯨꯅꯤ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯅꯣꯏ ꯂꯝꯗ ꯂꯥꯛꯑꯔꯣꯏ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯒꯤꯗꯤ ꯁ꯭ꯇꯗꯤꯒꯤꯗꯃꯛ ꯃꯄꯥꯜ ꯆꯠꯂꯅꯤ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯁꯨ ꯌꯥꯕꯤꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯅꯣꯏ ꯂꯝꯗ ꯈꯣꯡꯁꯦ ꯀꯃꯥꯏꯅ ꯊꯥꯡꯉ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯈꯣꯡꯅ ꯂꯥꯛꯇ꯭ꯔꯁꯨ ꯅꯪ ꯒꯥꯔꯤꯗ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ ꯅꯪꯁꯤꯗꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯗꯣ ꯅꯪꯅ 12ꯀꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯍꯥꯏꯒꯦ ꯋꯥꯠꯂꯤꯍꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯐꯥꯎ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯥꯏꯗ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯑꯦꯛꯖꯥꯝꯁꯦ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗ ꯊꯝꯃꯒꯦꯀꯣ ꯊꯦꯡꯉꯦꯕ ꯇꯨꯝꯃꯒꯦ ꯍꯣꯏ ꯍꯥꯏꯔꯒ ꯆꯅꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯐꯣꯟꯗꯨ ꯊꯝꯂꯒ ꯍꯤꯞꯊꯔꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯀꯣꯛꯇꯨ ꯊꯝꯂꯒ ꯃꯁꯥ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯃꯥꯒꯤ ꯏꯆꯝ ꯆꯝꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯂꯣꯌꯥ ꯑꯁꯨꯝꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯁꯨ ꯁꯨꯝ ꯆꯠꯈꯤꯕꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯌꯧꯔꯛꯄ ꯈꯪꯍꯧꯗꯦ ꯉꯁꯤꯗꯤ ꯂꯣꯌꯥ ꯉꯟꯇꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯍꯟꯗꯦ ꯂꯣꯌꯥꯗ ꯉꯥꯎꯕ ꯀꯥꯖꯜ ꯍꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯡꯗꯤ ꯉꯥꯎꯖꯔꯕꯁꯨ ꯃꯄꯥꯟꯗꯣ ꯊꯣꯛꯂꯔꯣꯏ ꯈꯜꯂꯒ ꯀꯔꯤꯝꯇ ꯍꯥꯏꯅꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯦꯂꯦꯅꯥꯁꯨ ꯂꯥꯛꯏ ꯍꯦꯂꯦꯅꯥ ꯂꯣꯌꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯂꯣꯏꯕꯛ ꯐꯕꯅ ꯃꯈꯣꯏꯅꯤ ꯔꯨꯝꯁꯨ ꯄꯨꯜꯂꯝꯃꯤ ꯂꯣꯌꯥ ꯆꯤꯡꯂꯦꯟꯒ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗ ꯍꯦꯂꯦꯅꯥ ꯋꯥꯈꯜꯗ ꯂꯩꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯂꯣꯌꯥꯅ ꯍꯦꯂꯦꯅꯥ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯕꯗꯨꯗ ꯍꯦꯂꯦꯅꯥ ꯂꯣꯌꯥ ꯍꯣꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯟ ꯍꯦꯂꯦꯅꯥ ꯆꯪꯉꯛꯄ ꯎꯔꯗꯨꯅ ꯂꯣꯌꯥꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯂꯣꯌꯥ ꯀꯩꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯏ ꯍꯦꯂꯦꯅꯥ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯕꯦꯟꯁꯇ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤ ꯃꯆꯥꯗꯤ ꯃꯤ ꯂꯥꯛꯄ ꯎꯗꯈꯩ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤꯝ ꯁꯥꯟꯅꯗꯦꯍꯦ ꯍꯣꯔꯦꯟ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯕꯅꯤ ꯆꯤꯡꯂꯦꯟꯅ ꯍꯦꯂꯦꯅꯥ ꯅꯪꯗꯤ ꯂꯣꯏ ꯍꯩꯔꯛꯑꯝꯃꯅꯤ ꯀꯥꯏꯗꯩꯅꯣꯗ ꯂꯣꯌꯥꯅ ꯄꯨꯡꯁꯨ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯅꯤ ꯆꯪꯉꯛꯂꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯣꯏꯒꯤ ꯕꯦꯒꯁꯤꯡꯗꯨ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯊꯝꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯔꯝꯃꯤ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯤꯡꯗꯨ ꯈꯔ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕꯅ ꯔꯨꯝꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯆꯦꯛ ꯐꯥꯎꯕ ꯂꯥꯎꯅꯔꯝꯗꯦ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯗꯨꯅ ꯃꯍꯩ ꯊꯣꯛꯅꯔꯛꯏ ꯈꯥꯝꯕ ꯉꯝꯗꯕ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈꯤꯗꯨꯅ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯉꯥꯏꯅꯔꯝꯃꯤ ꯂꯣꯌꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯏ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 8, 2024 ꯔꯤꯖꯜ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯂꯣꯌꯥ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯇꯥꯅ ꯂꯥꯛꯏ ꯆꯅꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯊꯟꯗ ꯂꯥꯛꯑꯝꯃꯤ ꯂꯣꯌꯥ ꯉꯁꯤꯗꯤ ꯂꯣꯡ ꯄꯦꯟ ꯑꯃꯒ ꯃꯅꯨꯡꯗ ꯇꯤ ꯁꯔꯠ ꯑꯃꯨꯕ ꯑꯃꯒ ꯐꯤꯒꯔ ꯁꯔꯠ ꯑꯃꯨꯕ ꯑꯉꯥꯡꯕ ꯂꯥꯡꯕ ꯑꯃꯒ ꯁꯟꯒ꯭ꯂꯥꯁ ꯑꯃꯨꯕ ꯑꯃ ꯎꯞꯄꯒ ꯂꯩꯔꯝꯃꯤ ꯆꯅꯨꯁꯨ ꯌꯧꯔꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯅꯗꯤ ꯆꯅꯨꯕꯨ ꯎꯔꯝꯃꯤ ꯆꯅꯨꯒꯤ ꯃꯇꯧ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯆꯅꯨ ꯂꯣꯌꯥ ꯎꯗꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯣꯌꯥꯁꯨ ꯀꯣꯜꯒꯤ ꯔꯤꯡꯗꯨ ꯍꯦꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩ ꯃꯐꯝꯗꯨꯗ ꯌꯧꯔꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯂꯩꯕ ꯅꯆꯤꯟꯗꯨ ꯈꯤꯊꯤꯔꯅꯨ ꯑꯩꯅꯤꯀꯣ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯅꯥꯀꯟꯗꯣ ꯑꯣꯟꯊꯣꯔꯛꯑꯣ ꯆꯅꯨ ꯎꯔꯦ ꯁ꯭ꯋꯤꯞ ꯑꯃꯨꯕ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯂꯣꯌꯥꯁꯨ ꯐꯣꯟ ꯊꯝꯂꯒ ꯆꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯆꯅꯨ ꯂꯣꯌꯥꯒꯤ ꯅꯨꯄꯥ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯖꯩ ꯂꯣꯌꯥ ꯆꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯀꯌꯥꯗ ꯆꯝꯅ ꯏꯪꯅ ꯐꯖꯈ꯭ꯔꯕ ꯏꯪ ꯂꯥꯎꯔꯕ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯇꯕꯥꯔꯕ ꯉꯥꯡꯇꯛ ꯇꯧꯕꯤ ꯆꯤꯟꯕꯥꯟ ꯆꯨꯝꯊꯥꯡꯒꯨꯝ ꯉꯝꯖꯅ ꯀꯣꯜꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯇꯔꯨꯔꯕ ꯃꯤꯠꯁꯅꯥꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄ ꯂꯝꯍꯦꯟꯕ ꯃꯥꯂꯪ ꯃꯥꯅ ꯍꯨꯝꯕꯗ ꯃꯥꯒꯤ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯈꯨꯝꯖꯤꯟꯈꯤꯕ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯃꯥꯅ ꯏꯀꯥꯏꯅ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯗꯣ ꯈꯔ ꯈꯖꯤꯛ ꯂꯧꯈꯠꯇꯨꯅ
ꯅꯥꯞꯄꯗ ꯌꯦꯞꯁꯤꯟꯖꯕ ꯆꯅꯨ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯈꯟꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁ꯭ꯋꯥꯏꯗꯤ ꯃꯤꯁꯨ ꯌꯥꯝ ꯆꯠꯂꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯍꯣꯇꯦꯜ ꯑꯃꯗ ꯀꯩꯅꯣꯝ ꯆꯥꯔ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯀꯔꯤ ꯍꯣꯇꯦꯜ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯤꯔꯤꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗꯁꯨ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯅꯝꯕꯣꯜꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯝꯃꯤ ꯅꯪꯁꯦ ꯁꯤꯡꯖꯨ ꯕꯣꯔꯥꯒꯨꯝꯕ ꯊꯥꯏꯅꯒꯤ ꯍꯩꯀ꯭ꯔꯛꯀꯨꯝꯕ ꯃꯪꯒ꯭ꯔꯥꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯃꯤ ꯅꯣꯏꯒꯤ ꯃꯣꯃꯣ ꯆꯧꯆꯧ ꯆꯤꯀꯟ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯀꯗꯣ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯣ ꯐꯩꯌꯦ ꯑꯩꯅꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄꯩ ꯐꯥꯁ ꯐꯨꯗꯇ ꯅꯪꯒꯤ ꯑꯄꯥꯝꯕꯈꯩ ꯄꯤꯖꯒꯦ ꯇꯧꯔꯒ ꯅꯪꯗꯤ ꯆꯪꯉꯨꯁꯦꯁꯨ ꯌꯥꯗꯦ ꯇꯥꯟꯖꯥꯗꯨꯗ ꯏꯅꯦ ꯑꯃꯅ ꯆꯉꯥꯡ ꯑꯅꯤꯒ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯁꯤꯡꯖꯨ ꯄ꯭ꯂꯦꯠ ꯑꯃꯒ ꯄꯀꯧꯔꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯀꯤꯂꯤ ꯆꯅꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯊꯝꯂꯝꯃꯤ ꯂꯣꯌꯥ ꯕꯣꯔꯥ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯣꯗꯅ ꯀꯩꯕꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯨ ꯉꯥꯏꯕꯗ ꯑꯍꯤꯡ ꯀꯌꯥ ꯋꯥꯅ ꯈꯥꯡꯂꯛꯈꯤꯕꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯒꯦ ꯇꯧꯕ ꯀꯩ ꯑꯁꯦꯡꯕ ꯑꯩꯒꯤꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯑꯃꯅ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯗꯥ ꯂꯣꯌꯥ ꯍꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯀꯩꯒꯤ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯊꯤꯡꯕ ꯀꯩꯝꯇ ꯄꯤꯔꯛꯑꯣꯏ ꯅꯪꯅꯇ ꯑꯩꯒꯤ ꯂꯦꯞꯄꯤꯌꯣ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯆꯤꯟꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯌꯥꯝꯅꯁꯨ ꯂꯨꯝꯅ ꯈꯜꯂꯤ ꯅꯨꯄꯥꯅ ꯈꯨꯂꯤꯡꯕ ꯂꯩꯕꯥꯛꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯅꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯅꯣꯛꯅꯕꯤꯕ ꯁꯃꯥꯖꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯒꯦ ꯍꯥꯏꯔꯗꯤ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯊꯥꯡꯕ ꯇꯥꯏ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦ ꯆꯅꯨꯁꯤꯗꯤ ꯌꯥꯝꯕꯨ ꯍꯩꯈ꯭ꯔꯦꯅꯦ ꯄ꯭ꯔꯃꯥꯂꯣ ꯄꯥꯟꯊꯩꯌꯣ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯂꯤꯇꯔꯦꯆꯔꯒ ꯂꯧꯔꯛꯄ꯭ꯔꯕ ꯂꯧꯔꯛꯇꯦꯗ ꯑꯩꯗꯤ ꯀꯩꯒꯤꯅೋ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯍꯣꯏ ꯆꯨꯝꯃꯦ ꯅꯪ ꯈꯜꯂꯤꯗꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯅꯅꯤ ꯅꯪꯅ ꯑꯩ ꯀꯤꯔꯤꯗꯣ ꯀꯤꯒꯗꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯤꯒꯅꯣ ꯑꯇꯩꯒꯨꯝꯕ ꯅꯨꯄꯥꯒ ꯃꯥꯟꯅꯗꯦꯕ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯅꯪꯅ ꯍꯥꯏꯕꯅ ꯌꯥꯗꯅ ꯂꯥꯛꯏꯁꯤꯗꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯒꯦ ꯑꯩꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯝ ꯕ꯭ꯔꯦꯟꯒꯤ ꯃꯆꯥꯅꯤ ꯆꯅꯨ ꯃꯄꯥ ꯃꯃꯥ ꯂꯩꯇꯕꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯔꯤꯉꯩ ꯃꯊꯛꯁꯤꯗ ꯂꯣꯌꯥꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯦꯝꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯍꯦꯟꯒꯠꯂꯝꯃꯤ ꯆꯅꯨ ꯂꯣꯌꯥꯗ ꯃꯃꯤꯠ ꯑꯅꯤ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯂꯣꯌꯥꯅ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯉꯥꯏꯈꯣꯀꯣ ꯍꯜꯂꯣ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡ ꯏꯕꯣꯍꯜ ꯍꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤ ꯐꯥꯁ ꯌꯥꯎꯔꯛꯏ ꯍꯥꯏꯅ ꯆꯥꯛ ꯆꯥꯁꯦꯅ ꯆꯥꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯌꯥꯔꯦꯀꯣ ꯊꯦꯡꯉꯦ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧꯔꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯏ ꯆꯅꯨ ꯍꯟꯅꯕ ꯇꯧꯔꯁꯤ ꯏꯃꯥꯅ ꯂꯥꯛꯑꯣꯅ ꯀꯧꯔꯛꯏ ꯑꯗꯣ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯄꯤꯌꯨꯗꯅ ꯀꯩꯒꯤ ꯐꯣꯇꯣꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯌꯦꯡꯗꯣꯏꯅꯤꯗꯅ ꯑꯩꯗꯤ ꯐꯣꯇೋ ꯄꯨꯔꯛꯇꯤꯌꯦ ꯑꯩꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯣꯏ ꯊꯥꯔꯛꯀꯦ ꯑꯩ ꯉꯥꯛ ꯂꯩꯔ ꯊꯥꯔꯛꯀꯦ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯣꯏ ꯆꯅꯨꯕꯨ ꯊꯤꯟꯕꯤꯔꯝꯃꯒ ꯂꯣꯌꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯁꯤꯂꯥꯅ ꯃꯤ ꯑꯃꯗ ꯂꯣꯌꯥ ꯍꯜꯂꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ ꯃꯤ ꯑꯃ ꯃꯆꯥ ꯍꯜꯂꯛꯏ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯝꯃꯤ ꯂꯣꯌꯥ ꯋꯥꯔꯦ ꯍꯥꯏꯅ ꯐꯤꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯄ꯭ꯔꯥꯏꯚꯦꯠꯁꯇ ꯂꯥꯛꯏ ꯐꯠ ꯌꯦꯡꯉꯤ ꯆꯅꯨꯒꯤ ꯆꯦꯠꯇ ꯆꯪꯂꯒ ꯃꯥꯅ ꯐꯣꯇꯣ ꯊꯥꯔꯛꯂꯤꯕꯗꯣ ꯌꯦꯡꯉꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯒꯤ ꯐꯣꯇೋ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯣꯌꯥ ꯅꯥꯀꯜꯂꯣꯝꯗ ꯆꯦꯞꯇꯨꯅ ꯐꯣꯇꯣꯗꯨ ꯌꯦꯡꯂꯝꯃꯤ ꯃꯤ ꯑꯃ ꯃꯆꯥꯅ ꯅꯥꯀꯜꯂꯣꯝꯗ ꯆꯦꯞꯇꯨꯅ ꯐꯣꯟ ꯌꯦꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯄꯨꯔꯥ ꯎꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯍꯝ ꯂꯣꯌꯥ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯣꯟꯗꯣ ꯃꯣꯟ ꯃꯌꯥꯗ ꯎꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯣꯏ ꯃꯥꯏꯒ ꯁꯨꯝꯇ ꯍꯥꯏꯔꯛꯇꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯀꯧꯗ꯭ꯔꯕ ꯏꯃꯥꯅ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯌꯧꯔꯛꯏ ꯍꯥꯏꯕꯅꯤ ꯍꯦꯂꯦꯅꯥ ꯍꯣꯏꯁꯨ ꯂꯥꯛꯏ ꯍꯥꯏꯕꯅꯤ ꯃꯣꯏ ꯂꯥꯛꯃꯤꯟꯅꯕ ꯃꯄꯥ ꯆꯥꯅꯔꯅꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯒꯥꯔꯤ 2-3 ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯎꯁꯨ ꯆꯠꯂꯨ
Ima kok thu uroba napa gi magun khangi ba natro loya kem ta haram da thoki mama mi mama cha gi phone do yinglami mi ma photo do uraga mi pairami aduga ma sa phone do hana gi phibam da thamlaga thoraklami prem loya wai su wari sana sana changminare prem na nang makha sidi kai toge ba pabong ai di active service yam pami ai di engineering tamhaning bani ne phare nang di active service pami haira bani na ipa na manipur sida di thamaning de mapalom da tamhaning liba pabo ai manipur da sum tamge loya nang si ipa gi amatta yauzaba tomthin ngan bani ne nang ni ipa gi aning ba apam bada ayet pa piroi haiba si ipa khangi ne nang na manipur sida hek thorak paga itaw ibohal gi machanu pi Helena ga luhong na ba thorang tawradabani loya Helena mo enigi luhong be wa palak pasida loya mapa de yam ngakna mapa na hairibado yaning da bagi mo ong tawna karim hairam da na janki prem machanu hoi mai kem ta haida na janki baduda kari ngang no ne sibo nahan khagi iman manade tanja do de ibohal sula ami mi mama mem chobi hoi lak baduda harau harau tawduna moigi dining room da punna phamina duna wari sanai Helena dinga sin han khe iman manade walang karin tangang da tumin lerami me mane Helena tumin lei badu da hairei Helena kaidoragi chabo walang am tangang de ima kem tawde da ado loya khweni lom bagi wa kem da haina da ima me mananga wa khang ngangmam khanglamde ma na bu kari haidori bano akhoi ahan masen hainari sidi ima ai ngasi moirang bazar da imanabi gi pot leiba satloi aduda loya ga chinglen gi machanupi gi mama nabi chanu haibaduga unara lairami gari tonglaga chatki ahan singdo angak pa haibado oina khre prem na sauraduna kari haiba ai gi chamakna madu oi thoktabani thaina dagi Helena mo eni gi luhomba gi wasingang na duna laaga mana hauzik apamba da tawba yabara athubada ma mapal da chalan ki da bayadre hayeng flight ticket kak ta bayadre aina khalini handak ticket noma tawina mama kanade nang nasabo mapal tho onyan mabu jackson seno nasado kauthoro ai wa hange moi babu ko na tapna ngang na si chak su loi ga dore ko na tapna bari sana ba yai dana asana chak chanarami loya de thunu toki Helena matha inu nungai saramde asana moi su chak to laga nga wari watai sanaraba tong chatna khirami prem moi ek satkibadagi sauna loya gi kada changi me mana prem bu saudana bahairami loya phone yingduna leirami premna loya ipana nang mapal la chatna bagi dama ayemak ticket kaklu dorabani pabung asuk thuna kaina thubadi adogi Helena no ini lhombagi wasina na kari khaliba pabung ai pabung hogi mai ngak ta haiduna warobigano ai lomba se pamde ai ma character sam hinade kari ngarang nan gi wasu nataba noina piklingi degi haina duna laklaba wadubu nangna ngasi irai laine lohongba singamoi haisibo taba yaribo waro fare nangna khangnari ba hojiki nupido kanagi masano kadai dagino moirang dagine pabu magi mapa mama laikidre mama mana yokpani machin manao ani ni mana han mamingna chanu mapa su leidraba fare haukhredana ichana pambadi pawai su yaba tabani nupidi photo leibra loya harau harau mapa da photo yinghali masakti phazai nei ijade nupi khanbu bo anthok nei kreda sese nangi photo si ipa da su tharo hayeng nangna manipur thora aga ma bo imau oisage na haibo chatnaba photo se leira di thiba laire dana loya harau zaduna hoi babung haina photo du mapa da thai phare nang su patharo hoi babung prem su thoki athubada ticket kakna bahairami loya hayeng chatnaba silli boyai loya gi mafi maro loisin birami loya chanu da hayeng amukta unasi haina hairami chanu so hoy haiduna yarami chanu loya hayeng chatkhani haibaduda amuksu nungai saramde prem di magi thabang ne chinman kibana quarter da adumu chatkirami asumna chanu moigi khongnang pambi makhongda ngai duna lei nga ki matung loya su yorok tuna loya hatu hathum chanu gi manak tamna lai ngasi di takhe leina chom chinduna leirami loya de ing sabangamda milu pirang sinthaduna ngasi da kidi amuk hana unaba phangaroi ko kai gi fangoi doino ayek thorak paga khoini lohna ba toradamni nangi wari pomba ima papung da hairabani moina so harau rau yai
Chanu makut anina sazaba hangam mapal machugi khudai ado pirammi. Kaisu piningai leite aigidi. Kaino sibo. Khudai ni pidrasu ya sibo. Nang magni khana cheksina thamge. Ado nangi na pagi na chomdo aingonda piwa yagadra. Yai. Na chomdo kien kini matagom tapna lokthok laga loyada pi. Ada leiraga ngausinaga nuko. Manipur macha singsa mapalda bu chatkhadi yang ngausini haini. Ngausinaroye. Nangi na chomsa aigi darida mapop kaidana cheksina thamge. Boyaina thingi haina hon khongi. Chano thingi chaloki ko. Phasa phasa leram aibu ngairamu. Hoi. Nangbu wana ngaiduna lehawi haibasidi. Kaupi kanuko. Kauroye. Chaloki. Chano diwa ngangda mitlu pirang chelaga ngai ko haina khamsabadi ngamda adumak loya bu yingduna lehawi. Loya sanungai ta chatkirami.